ꯆꯝ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯅ ꯄꯨꯖꯒꯗꯧꯕ ꯕ꯭ꯂꯣꯛ ꯑꯁꯤ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯗꯦꯕꯤ ꯁꯣꯁꯇꯤ ꯑꯣꯗꯤꯕꯥꯁ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯀꯁꯥꯔ ꯏꯠꯈꯣꯂꯥꯗꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯥꯝ ꯁꯣꯟꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔ ꯏꯠꯈꯣꯂꯥꯒꯤ ꯑꯣꯖꯥꯒ ꯊꯧꯒꯜ ꯐꯝꯃꯤꯟꯅꯕ ꯇꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯌꯧꯔꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒ ꯐꯝꯃꯤ ꯁꯤꯜꯆꯔꯒꯤ ꯑꯣꯖꯥꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒ ꯂꯩꯔꯦ ꯇꯥꯕꯣꯕꯦꯟꯁꯤꯒ ꯂꯩꯔꯦ ꯑꯁꯣꯝꯗ ꯄꯨꯖꯥ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯏꯃꯥ ꯏꯕꯦꯟꯁꯨ ꯏꯃꯥ ꯏꯕꯦꯟ ꯂꯥꯡꯅꯕ ꯍꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯦ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯏꯁꯤ ꯌꯦꯡꯍꯟꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯥꯁꯦ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯃꯔꯣꯟ ꯅꯥꯏꯕꯤ ꯂꯩꯇꯦꯡ ꯍꯥꯞꯄꯦ ꯑꯁꯤꯅꯤ ꯁꯣꯝꯗꯅ ꯒꯅꯦꯁ ꯂꯩꯔꯦ ꯁꯣꯝꯗ ꯒꯅꯦꯁ ꯂꯛꯁꯃꯤ ꯁꯣꯝꯗꯅ ꯗꯨꯔꯒꯥ ꯏꯃꯥꯁꯤꯒ ꯂꯩꯔꯦ ꯁꯣꯝꯗꯅ ꯀꯥꯔꯇꯤꯛꯀ ꯁꯔꯁꯋꯇꯤ ꯃꯁꯥꯁꯨꯔꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯗꯤꯕꯥꯁ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯕꯦꯜ ꯁ꯭ꯋꯤꯆꯇꯤ ꯄꯨꯖꯥ ꯍꯧꯈ꯭ꯔꯦ ꯁꯤꯒꯅ ꯐꯣꯂꯥ ꯅꯣꯕꯤꯠ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯑꯁꯣꯝꯗ ꯄꯨꯖꯥ ꯕꯦꯜ ꯁ꯭ꯋꯤꯆꯇꯤ ꯄꯨꯖꯥ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯦꯒꯥ ꯕꯨꯙꯅ ꯄꯥꯊ ꯇꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯊꯪ ꯑꯩ ꯁꯨꯝ ꯃꯤꯌꯥꯝꯗ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯔꯛꯀꯦ ꯑꯁꯤꯅꯤ ꯁꯣꯝꯗ ꯏꯠꯈꯣꯂꯥꯒꯤ ꯑꯍꯜ ꯂꯃꯟ ꯁꯤꯒ ꯂꯣꯏꯅ ꯐꯝꯃꯤ ꯚꯥꯕꯣꯛ ꯑꯗꯩ ꯑꯍꯟꯁꯤ ꯆꯍꯤ 99 ꯏꯌꯔꯁ ꯁꯨꯔꯦ ꯁꯤ ꯃꯌꯥꯝ ꯐꯝꯃꯦ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯔꯦ ꯑꯣꯖꯥꯁꯤꯒ ꯂꯩꯔꯦ ꯑꯣꯖꯥꯒꯤ ꯊꯧꯒꯜ ꯐꯪꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯔꯦ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯏꯠꯈꯣꯂꯥ ꯑꯩꯈꯣꯏꯒꯤ ꯇꯨꯀꯣꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯕꯖꯕꯤꯍꯥꯔꯤ ꯔꯤꯇꯥꯌꯔꯃꯦꯟꯅꯤ ꯑꯦꯛꯁꯃꯦꯟꯅꯤ ꯁꯦ ꯐꯝꯃꯤ ꯁꯣꯝꯗꯅ ꯃꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤ ꯁꯤꯒ ꯂꯣꯏꯅ ꯐꯝꯅ ꯂꯩꯔꯦ ꯃꯌꯥꯝ ꯀꯣ ꯃꯊꯪ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯛꯀꯦ ꯑꯁꯣꯝꯗꯅ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯂꯩ ꯑꯁꯤꯅ ꯏꯠꯈꯣꯂꯥꯒꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯍꯪꯖꯒꯦꯀꯣ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯃꯟꯗꯤꯔ ꯃꯊꯛꯇ ꯔꯥꯙꯥ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯂꯩꯔꯦ ꯏꯠꯈꯣꯂꯥꯒꯤ ꯃꯥꯟꯗꯣꯞ ꯂꯥꯏꯁꯪꯅꯤ ꯑꯁꯣꯝꯗ ꯃꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯁꯦꯝꯅꯔꯤ ꯑꯣꯗꯤꯕꯥꯁꯀꯤ ꯆꯥꯛ ꯏꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝ ꯐꯝꯃꯦ ꯑꯩ ꯃꯌꯥꯝ ꯁꯨꯝ ꯃꯊꯪ ꯑꯩ ꯁꯨꯝ ꯂꯧꯖꯔꯛꯀꯦ ꯕ꯭ꯂꯣꯛ ꯑꯁꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯧ ꯃꯌꯥꯝ ꯑꯗꯩ ꯀꯩꯅꯣꯗ ꯑꯃꯨꯛ ꯑꯩ ꯂꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯣꯗꯤꯕꯥꯁꯀꯤ ꯇꯣꯟ ꯍꯧꯒꯗꯕ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯑꯗꯣ ꯃꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯋꯥꯠꯂꯤ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤ ꯑꯗꯣ ꯐꯝꯃꯤꯁꯤꯅꯤ ꯑꯁꯤ ꯀꯨꯃꯥꯔꯤ ꯑꯅꯤ ꯑꯉꯥꯡ ꯑꯅꯤꯒ ꯀꯨꯃꯥꯔꯤꯅꯤ ꯃꯣꯏꯅꯤ ꯀꯨꯃꯥꯔꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧ ꯈꯪꯕꯩ ꯆꯦꯟꯈꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯣꯏꯔꯦ ꯃꯣꯏ ꯆꯦꯟꯈꯔꯦ ꯑꯉꯥꯡꯅ ꯌꯦꯡꯉꯨ ꯄꯤꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯈꯪꯕ ꯌꯦꯡꯈꯤꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯍꯜ ꯂꯃꯟꯁꯦ ꯐꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯁꯣꯝꯗꯁꯨ ꯃꯣꯏ ꯀꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯖꯥ ꯋꯥꯔꯤ ꯁꯨꯅꯔꯤ ꯑꯗꯣ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯦꯅ ꯈꯪꯕꯗꯒꯤꯅꯦ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯉꯥꯡꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯈꯪꯕꯗ ꯃꯥ ꯆꯦꯟꯅ ꯂꯩꯔꯤ ꯃꯥ ꯑꯉꯥꯡꯁꯦ ꯃꯊꯪ ꯁꯨꯝ ꯌꯦꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯒꯗꯧꯔꯤꯀꯣ ꯃꯣꯏ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯣꯗꯤꯕꯥꯁ ꯄꯨꯖꯥ ꯕꯦꯜ ꯁ꯭ꯋꯤꯆꯀꯤ ꯄꯨꯖꯥ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯃꯣꯏ ꯄ꯭ꯔꯁꯥꯗꯤ ꯐꯣꯂꯥ ꯆꯥꯕ ꯅꯣꯕꯤꯠ ꯆꯥꯕ ꯂꯣꯏꯔꯒ ꯂꯩꯔꯦ
oja phamni moi phala pore angang kumari macha inge sanare sinamya mayam phala oja phala pore phala cha re ai ja re bem phala to lik sinamya sise do matang tang nge nama dum lau tu ge matang da ko sinamya masi astami ge mini subanumit ai kasar ikhala mantopta lejare asina koi kasar masragi aiga akoi ga sige leire asina kasar ma abang pungge ga aiga sulaye ngasi ge aiga ko punna phaminare ai ki Vishnu Aarti Imagi Aarti katkhe do ko ega pami ega se masnai oraga su ikhola haiba landam siga ega lei ega siga ko paminare ado aarti la ko prasadi phange sondana devi imagi somna kanda leire phamna sum lore imagi manak changdre sonda ahal mansu phamni adi bidi thai ahan je chahi 90 93 sure ada bidi thai an je ong chnam ya 93 ne ong jam pusi ne ong je jo bidi thai pulin ko ipan pulin apawa ahan ni samba sa su oi asini ngasi gi horen bhu arti kapadamu ai miya ne ming ta han jage asigena sebari kumari gi ni pi macha sing sana khonana angang pi macha ni sana ri sinam ya ado mathang ai simjeng hanjirake akoi ga jung pura bamon malam ni ko kasar mas bragini ega ge so maki hari mandi akhra lei dam chaure thaina gi mantrop ni thaina gi ipai puna lei ni matamda tangda karenga lei ni matamda humai chauba hojik su madu gi thaina gi ipai puna tharamba ega gi Radha Krishna mandir gi mantropta su humai do chauna lei ri snaw me adu noma ai na yekragidi ega ge mandokta harinam sunam soma chapa matamda ai miyamda ai niang hanjarke adu matang sum yamina sisnam karen ju chakhare saba sulore adu ega na devi magi puja tawbuse miyam matem tamina se ai video lojage sinam ya Namaste kasargi ega buddha Hado sama yuktam bilapatang adapayam bhuvanang sangapatrastang gyanadang harapi sarvamangala mangale jive sarvatro vasini sadhini billo bhikha tidavase gyanadang namastite om Udara tustam abatinang mahitale
दुर्गा तंदुल परिषो ज्ञानादं नमस्ते आचमनियं नमस्ते रूपाणि माइको मकट्रो साई माधुका आचमनियं अदम भोट तो चलो ना तो नमसारी मफों लंगे से तुम जा रहे जना यारबा ओम मन्ना किनासो जद द्वारे सर्व पापो हरं शुभम ज्ञाना आचमयितं निवेदितं ओम आपो मया देवी तव पानितो अर्चितं आचमया महादेवी जद्दारि सर्वपापो शुभनम् ज्ञानाचमनियन्तं मया भक्ता निवेदितं ओम इमं आपो पानितो अच्युतं आचमयं महादेवी गीता सत्ये प्रजसमे ओम मधुपर्कं महादेवी ब्रह्मादि परिकल्पितं मया निवेदितं भक्ता गृहाणफलनेश्वरी पुनराचमनियं ओम जलंचो शीतलं सत्संग नित्यं शुद्धं मया भक्त्वा कल्पितं ओम तंतो संपासं दुष्टं रंजितं रावभद्रमा दुर्गेश्वरते भारते परिचितं आवरणं ओम विभद्रा समाजितं मणिं मानवं रत्नानि चंद्रिं अलंकारं श्रेष्ठी ओम संगो अयं सागर पन्ना करो भूषणं करो ये तो मया भक्ता कीर्तनं करेन्द्री सिंदूरं ओम Yang kerja bani Durga Ima se nin bani asin yang orang bil suisti pijato begini asin bandar kali ya sinamnya si bandari kani asin aku bandari ki yang masih kali ya it khulage सिंधु नमिदमी अनलाइक बुलेटले सर्वज्ञादिगणतेतन सिंधुरं प्रतिविद्धतं अंशयं येन दानानि तथानिको देवता मयानि विदधां गन्धान् प्रतिविद्धं कीर्तनं देवमहर्षय पुष्पं ओम पुष्पमहरणं धूपं देवसेवितं गुरुसंसदमाध्येयं विरतं ध्यानमे विरतं ओम विरतरो ओम अमृत भवन दीपितं महादेवप्रियं सदा अभिसन्नाते गुरुस्वामी विरतं पुष्पमालं ओम सुदेवो अवनितं मालं नानापुत्रसमरितं नन्दनन्दना संयुक्तं विरमपरायते महादेवप्रियं सदा ब्रह्मैलं गुरुस्वामी हरिं सुश्रेष्ठं भूपं अङ्गरत्वरिरसदीपं गन्धायुधं सुमनहरम् आख्येयं सर्वजनानं भूपयं प्रतिष्ठितम् ॐ जय धनी ॐ जय जयो ॐ जय जय महाकाय स्वाहा ओम अंजनं परमं निर्मलं आत्मज्योति रविज्योति चंद्रज्योति करेकं यदिशामुष्टमं वन्दे अंजनं परमं निर्मलं नेत्रं भूषणं ज्ञानकल्पयुगे कविजवरपठि Senang yang masih kita lagi blog aja satu semua senjata lagi channel bu yang berapa senang yang like share subscribe to view matang demo video pun lagi senang yang masih kita Hare Krishna bye bye.